ꯁꯥꯔꯊꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯐꯖꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯦ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯁꯥꯕ ꯃꯇꯝ ꯑꯣꯏ ꯍꯧꯖꯤꯛꯀꯥꯟ ꯆꯔꯣꯏ ꯇꯦꯇꯨ ꯈꯣꯡꯉꯦ ꯃꯦ ꯊꯥꯁꯦ ꯗꯦꯠ ꯑꯃ ꯅꯤꯡꯁꯤꯡꯒꯦꯀꯣ ꯑꯩ ꯃꯦ ꯊꯥꯒꯤ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯁꯤꯡꯒꯦ ꯎꯆꯦꯛ ꯃꯈꯣꯜ ꯉꯥꯛꯇꯪ ꯇꯥꯕꯤꯌꯨ ꯃꯦ ꯊꯥꯒꯤ ꯗꯦꯠ ꯑꯝꯇ ꯅꯤꯡꯁꯤꯡꯒꯦ ꯑꯣꯀꯦ ꯀꯨꯏꯗꯤ ꯐꯅꯌꯥꯝ ꯀꯨꯏꯔꯝꯃꯦꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯤꯕ ꯗꯦꯠꯁꯦ ꯀꯨꯏꯗꯤ ꯐꯅꯌꯥꯝ ꯀꯨꯏꯔꯝꯃꯦ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯑꯃ ꯎꯕ ꯍꯧꯖꯤꯛꯀꯤ ꯗꯦꯠꯁꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯍꯋꯥꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃ ꯊꯥꯒꯠꯂꯤ ꯃꯗꯨ ꯃꯇꯥꯡꯗ ꯋꯥꯔꯤꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯩꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯔꯝꯃꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯕꯖꯥꯖ ꯄꯜꯁꯔ ꯑꯃ 180 ꯑꯃ ꯑꯗꯨꯒꯤ ꯒꯥꯔꯤꯁꯤꯅ ꯅꯨꯡꯁꯤꯕꯩ ꯆꯥꯡꯁꯦ ꯑꯩ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯂꯩꯕꯅꯤ ꯄꯩꯁꯥ ꯑꯍꯟꯕ ꯄꯨꯊꯣꯛꯑ ꯂꯩ ꯉꯝꯗꯕ ꯑꯍꯟꯕꯗ ꯂꯥꯛ ꯑꯃ ꯈꯔ ꯍꯦꯟ ꯄꯤꯕꯗꯒꯤ ꯑꯩꯈꯣꯏ ꯎꯠꯂꯧꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯗꯒꯤ ꯂꯩ ꯅꯝꯕꯣꯜꯗ ꯊꯦꯡꯅꯔ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯧꯔꯝꯃꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅꯀꯣ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁꯀꯤꯗ ꯁꯨꯃꯥꯏꯅ ꯀꯤꯠꯂꯣ ꯅꯝꯁꯤꯜꯂꯒ ꯂꯣꯟꯕ ꯁꯣꯗꯣ ꯑꯩꯈꯣꯏ ꯗꯤꯛꯁ ꯂꯣꯛꯇꯣ ꯑꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯣꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯑꯗꯩꯗꯤ ꯒꯥꯔꯤ ꯊꯧꯔꯦ ꯅꯨꯡꯉꯥꯏꯔꯦ ꯆꯠꯄ ꯌꯥꯕ ꯀꯥꯏꯗꯅꯣ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯅꯣꯡꯃ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯂꯣꯡꯒꯤ ꯕꯔꯥ ꯄꯥꯅꯤꯗꯣ ꯑꯗꯨꯐꯥꯎ ꯆꯠꯅꯤꯡꯉꯛꯄ ꯑꯩ ꯏꯅꯥꯎꯄꯥ ꯁꯨꯝ ꯆꯠꯃꯤꯟꯅꯕ ꯂꯩꯗꯅ ꯁꯥꯔꯊꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯤꯒꯤ ꯏꯅꯥꯎꯄꯥ ꯑꯃꯗ ꯑꯩꯅ ꯄꯨꯡ 3ꯗ ꯀꯣꯜ ꯇꯧꯕ ꯁꯤꯂꯣꯡ ꯆꯧꯁꯦ ꯍꯥꯏ ꯃꯥꯅ ꯌꯥꯏ ꯃꯥꯁꯨ ꯌꯥꯏ ꯁꯤꯅꯤ ꯐꯔꯦ ꯌꯥꯔꯗꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯊꯧꯗꯣꯔꯛꯑꯒꯦꯅ ꯇꯧꯔꯒ ꯑꯗꯣ ꯃꯇꯝꯁꯤꯗ ꯍꯦꯜꯃꯦꯠ ꯂꯩꯇꯦꯕꯀꯣ ꯍꯦꯜꯃꯦꯠ ꯑꯃꯗꯤ ꯄꯥꯏꯔꯛꯑꯣꯍꯦ ꯅꯨꯡꯉꯥꯏꯇꯦ ꯁꯥꯡ ꯆꯠꯇꯧꯅꯤꯅ ꯍꯦꯜꯃꯦꯠ ꯑꯝꯇꯪꯗꯤ ꯄꯥꯏꯁꯤꯜꯂꯛꯑꯣꯅꯦ ꯍꯦꯜꯃꯦꯠ ꯑꯃ ꯃꯥꯅ ꯄꯥꯏꯍꯜꯂꯛꯑꯦ ꯃꯥꯁꯨ ꯃꯥꯏ ꯍꯦꯜꯃꯦꯠ ꯂꯩꯇꯕꯗꯩ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔ ꯃꯣꯏ ꯀꯀꯥ ꯑꯃꯗꯒꯤ ꯋꯥꯏꯔ ꯄꯥꯏꯔꯛꯑꯦ ꯄꯨꯡ 4:30ꯒꯨꯝꯕꯗ ꯃꯥꯒ ꯑꯩꯒꯁꯦ ꯊꯦꯡꯅꯔꯦ ꯑꯗꯩꯗꯤ 4:30 ꯅꯠꯇꯦ ꯅꯣꯡ ꯈꯔ ꯉꯥꯜꯂꯦꯗ ꯄꯨꯡ 5:30 ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯊꯧꯔꯦ ꯆꯠꯂꯦ ꯑꯗꯩꯗꯤ ꯁꯨꯝ ꯊꯧꯕꯁꯤꯅ ꯀꯣꯍꯤꯃꯥ ꯌꯧꯔꯦ ꯄꯨꯡ 4:30 ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯀꯥꯟꯅꯔꯛꯄꯒꯤ ꯃꯣꯏꯗ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯀꯥꯟꯅꯔꯛꯄꯒꯤ ꯃꯌꯥꯝ ꯂꯩꯔꯦꯕ ꯀꯣꯍꯤꯃꯥꯁꯤꯗ ꯉꯥꯛꯇꯪ ꯈꯥꯝꯃꯦ ꯑꯁ ꯀꯩꯀꯩ ꯆꯥꯈꯤꯁꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯑꯝꯇ ꯆꯥꯄꯣꯠꯇꯦꯀꯣ ꯏꯁꯤꯡ ꯈꯔ ꯊꯛꯑ ꯊꯧꯅꯕ ꯉꯥꯛꯇꯅꯤ ꯀꯣꯍꯤꯃꯥꯁꯤꯗ ꯀꯩꯀꯩ ꯆꯥ ꯑꯁ ꯀꯩꯝ ꯆꯥꯅꯤꯡꯗꯦ ꯁꯤꯅꯤ ꯑꯗꯩꯗꯤ ꯐꯥꯔꯃꯥꯁꯤ ꯑꯃ ꯆꯪꯉꯒ ꯒ꯭ꯂꯨꯀꯣꯁꯇꯣ ꯄꯦꯀꯦꯠ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯂꯤꯇꯔ ꯑꯃꯒ ꯂꯧꯔꯦ ꯏꯁꯤꯡ ꯂꯤꯇꯔꯁꯤꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯣꯕꯣ ꯁꯤ ꯒ꯭ꯂꯨꯀꯣꯁꯁꯦ ꯄꯨꯂꯞ ꯍꯩꯖꯤꯜꯂꯦ ꯐꯕ ꯐꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯂꯨꯀꯣꯁꯅ ꯍꯦꯟꯖꯤꯟꯕ꯭ꯔꯥ ꯈꯪꯗꯦ ꯄꯨꯂꯞ ꯍꯩꯖꯤꯜꯂꯒ ꯑꯗꯨꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯕꯦꯛꯀꯤ ꯁꯥꯏꯠ ꯄꯣꯀꯦꯠꯇ ꯍꯥꯞꯄꯣ ꯑꯗꯨꯒ ꯊꯧꯔꯁꯦꯅ ꯊꯧꯔꯦ ꯖꯔ ꯊꯧꯕꯁꯤꯅ ꯅꯥꯒꯥꯂꯦꯟꯒꯤ ꯂꯝꯕꯤ ꯐꯠꯇꯕ ꯃꯔꯛꯇꯨꯗ ꯊꯧꯕꯁꯤꯅ ꯅꯥꯒꯥꯂꯦꯟ ꯂꯣꯏꯔꯦ ꯗꯤꯃꯥꯄꯨꯔ ꯂꯣꯏꯁꯤꯟꯈꯔꯦ ꯑꯗꯩ ꯗꯤꯃꯥꯄꯨꯔ ꯂꯣꯏꯕꯗꯒꯤꯗꯤ ꯑꯃꯨꯛ ꯑꯁꯥꯝꯒꯤ ꯂꯥꯟꯁꯤꯜꯂꯛꯄ ꯃꯥꯟꯖꯒ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯡꯂꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯆꯤꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯈꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯑꯣꯇꯣ ꯑꯃ ꯊꯧ ꯂꯩꯔꯝꯃꯦ ꯑꯣꯇꯣꯁꯤꯗ ꯑꯩꯅ ꯑꯣꯚꯔꯇꯦꯛ ꯇꯧꯕ ꯑꯣꯇꯣꯁꯤꯅ ꯃꯥꯁꯨ ꯄꯣꯠ ꯍꯣꯜ ꯑꯃ ꯊꯩꯅꯕ ꯁꯨꯃꯥꯏꯅ ꯊꯛ ꯂꯥꯎꯅ ꯏꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏꯠꯁꯤꯗ ꯕꯣꯝ ꯇꯨꯔꯒ ꯒꯥꯔꯤꯁꯦ ꯁꯤꯠꯂꯒ ꯑꯁ ꯍꯦꯜꯃꯦꯠꯀꯤ ꯚꯥꯏꯖꯔꯒ ꯂꯣꯏ ꯀꯥꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯦ ꯑꯗꯨꯒ ꯐꯨꯔꯤꯠ 3 ꯂꯣꯜꯂꯦ ꯑꯩꯁꯦ ꯃꯊꯛꯇ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯁꯨꯝꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯂꯦꯗꯔ ꯖꯦꯀꯦꯠꯀꯤ ꯐꯖꯅ ꯇꯠꯂꯦ ꯃꯅꯨꯡꯒꯤ ꯐꯨꯔꯤꯠꯁꯨ ꯇꯠꯂꯦ ꯑꯗꯨꯒ ꯂꯥꯁꯀꯤ ꯐꯨꯔꯤꯠꯇꯨꯗꯤ ꯇꯠꯇꯦ ꯈꯣꯡꯒ꯭ꯔꯥꯎ 2 ꯂꯣꯟꯕ ꯃꯅꯨꯡ ꯖꯤꯟꯒꯨꯝꯕ ꯑꯃ ꯁꯦꯠꯄ ꯑꯗꯨꯒ ꯃꯄꯥꯟꯁꯤꯗꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯂꯨꯄꯥ 150 ꯄꯤꯕ ꯖꯤꯖꯤ ꯅꯥꯟꯕꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯤꯟ ꯄ꯭ꯔꯨꯐꯀꯤ ꯇꯥꯏꯞ ꯇꯧꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯦ ꯁꯤꯠꯄ ꯀꯥꯟꯁꯤꯗ ꯃꯊꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯂꯨꯄꯥ 150 ꯄꯤꯕ ꯋꯤꯟ ꯄ꯭ꯔꯨꯐꯁꯦ ꯇꯠꯇꯕꯤꯗ ꯃꯅꯨꯡꯒꯤꯁꯤ ꯑꯣꯏꯅ ꯇꯠ ꯂꯩꯔꯝꯕꯒꯤ ꯋꯥꯅꯦꯗ ꯑꯗꯨꯅ ꯑꯥꯗ ꯒꯨꯍꯥꯇꯤ ꯌꯧꯔꯀꯥꯟꯗ ꯈꯪꯉꯛꯄ ꯈꯣꯡꯒ꯭ꯔꯥꯎ ꯍꯣꯡꯇꯣꯛꯄ ꯀꯥꯟꯗ ꯑꯗ ꯐꯖꯅ ꯁꯤꯠꯂꯦ ꯚꯥꯏꯖꯔꯁꯦ ꯀꯥꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯈꯔ ꯊꯧꯔꯛꯑꯒ ꯃꯥꯟꯖꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯁꯣꯂꯨꯇꯦꯠ ꯑꯃ ꯂꯧꯔꯒ ꯁꯣꯂꯨꯇꯦꯠꯁꯤꯅ ꯚꯥꯏꯖꯔꯁꯦ ꯅꯞꯄꯒ ꯑꯗꯨꯃꯥꯏꯅ ꯊꯧꯔꯛꯑꯦ ꯑꯁ ꯑꯗꯨ ꯑꯣꯇꯣꯁꯦ ꯈꯥꯝꯃꯝꯗꯕꯤꯗ ꯑꯗꯨꯝ ꯄꯥꯏꯉ ꯆꯦꯡꯈ꯭ꯔꯦ ꯑꯉꯥꯡꯗꯨꯁꯨ ꯇꯨ ꯂꯩꯔꯤꯅꯦ ꯑꯩ ꯏꯅꯥꯎꯄꯥꯗꯨꯁꯨ ꯇꯨ ꯂꯩꯔꯤꯅꯦ ꯃꯥꯁꯨ ꯁꯣꯛꯏꯅꯦ ꯉꯥꯏꯈꯣꯅ ꯇꯥꯟꯅꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯂꯣꯡ ꯐꯥꯎ ꯌꯧꯁꯜꯂꯦ ꯇꯝ ꯇꯧꯔꯒ ꯒꯨꯍꯥꯇꯤꯗꯒꯤ ꯚꯥꯏꯖꯔ ꯁꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯧꯁꯜꯂꯨꯕ ꯒꯥꯔꯤ ꯑꯃ ꯄꯜꯁꯔ 180 ꯒꯥꯔꯤ ꯑꯃ 2019 ꯃꯦꯒꯤ ꯇꯥꯡ 15 13 14 18 12 ꯑꯩꯈꯣꯏꯒꯤ 2019 ꯃꯦꯒꯤ ꯇꯥꯡ 12ꯗ ꯇꯌꯥꯔ ꯁꯦꯠꯀꯤ ꯇꯌꯥꯔꯅꯤ CE80ꯗꯣ ꯁꯦꯠ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯌꯥꯔꯁꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯆꯦꯜꯂꯦ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕꯁꯤ ꯌꯧꯔꯛꯑꯦ ꯑꯩꯅ ꯗꯦꯂꯤꯚꯔꯤꯁꯤ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯅꯥꯛꯁꯤꯗ ꯗꯦꯂꯤꯚꯔꯤ ꯇꯧꯍꯜꯂꯤ ꯑꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯧꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯝ ꯇꯌꯥꯔ ꯁꯤꯟꯇꯣꯛꯑꯦ ꯐꯖꯅ ꯊꯧꯕ ꯅꯨꯡꯉꯥꯏꯔꯦ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ 12 ꯁꯟꯗे ꯅꯨꯃꯤꯠꯁꯤ ꯁꯤꯜꯂꯦ ꯅꯣꯡ ꯇꯥꯏꯌꯦ ꯃꯇꯝꯁꯤ ꯍꯧꯖꯤꯛ ꯃꯦ ꯊꯥ ꯅꯣꯡ ꯇꯥꯏꯗꯅꯀꯣ ꯅꯣꯡ ꯇꯥꯕꯁꯤꯗ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯩꯅ ꯗꯨꯀꯥꯟꯗ ꯈꯥꯝ ꯀꯥꯟꯁꯤꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯁ ꯅꯪ ꯒꯥꯔꯤꯁꯤ ꯂꯪꯉꯤꯍꯦ ꯐꯖꯩꯍꯦ ꯍꯥꯏꯀꯣ ꯒꯥꯔꯤꯁꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯗꯨꯀꯥꯟꯗ 2019 ꯃꯦꯒꯤ ꯗꯦꯠ 15 ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗꯣ ꯑꯗꯨꯗ ꯈꯥꯝꯃꯝꯕ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯤ ꯈ꯭ꯋꯥꯏꯊꯣꯡꯗ ꯆꯠꯎꯁꯦꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯔꯗ ꯇꯧꯔ ꯆꯠꯄ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯒꯥꯔꯤꯁꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯥꯡꯈꯤꯕꯒꯤ
ꯄꯣꯠꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯅ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯗꯤꯛꯁ ꯕ꯭ꯔꯦꯛꯇꯣ ꯑꯩ ꯃꯄꯨꯗꯨꯅ ꯑꯩꯅ ꯂꯩꯕ ꯀꯥꯟꯗ ꯃꯄꯨꯗꯨꯅ ꯍꯥꯞꯄꯤꯔꯛꯄ ꯗꯤꯛꯁ ꯕ꯭ꯔꯦꯛꯇꯣ ꯑꯗꯨꯗꯣ ꯑꯩꯅ ꯚꯥꯏ ꯁꯤ ꯂꯣꯜꯂꯝꯈꯤꯒꯦꯀꯣꯅ ꯗꯤꯛꯁ ꯕ꯭ꯔꯦꯛꯇꯣ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎ ꯊꯤꯟꯖꯤꯜꯂ ꯂꯣꯜꯂꯝꯃꯦꯕꯀꯣ ꯑꯗꯨ ꯂꯣꯜꯂꯝꯃꯕꯗꯨꯗ ꯑꯗꯨꯒꯤ ꯗꯤꯛꯁ ꯕ꯭ꯔꯦꯛꯁꯦ ꯑꯩꯅ ꯍꯜꯂꯛꯀꯥꯟꯗ ꯅꯥꯀꯟ ꯁꯥꯏꯗ ꯐꯛꯇꯣꯛꯑꯒ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯤꯟꯖꯤꯜꯂꯒ ꯄꯠ ꯇꯧꯔꯒ ꯀꯦꯛ ꯑꯃ ꯀꯥꯏꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯀꯥꯟꯅꯗꯦ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯂꯣꯟꯕ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯂꯣꯟ ꯇꯥꯔꯗꯤ ꯒꯥꯔꯤꯗ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯂꯣꯟ ꯇꯥꯔꯗꯤ ꯊꯥꯖꯕ ꯊꯝꯕꯤꯒꯅꯨ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯋꯥꯏꯈꯨ ꯑꯃ ꯑꯣꯏꯅ ꯂꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯠꯇꯔꯒ ꯂꯣꯟꯕ ꯌꯥꯕ ꯋꯥꯏꯈꯨ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯣꯠꯁꯟꯕꯤꯕ ꯂꯩꯇꯥꯅꯦ ꯑꯗꯨꯒꯤꯗꯣ ꯑꯣꯏꯅ ꯂꯣꯟꯕꯤꯕ ꯑꯗꯨ ꯗꯤꯛꯁ ꯕ꯭ꯔꯦꯛꯀꯤ ꯑꯀꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤꯁꯤ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯉꯛꯏꯅꯣꯗ ꯁꯤ ꯐꯣꯇꯣꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯐꯣꯇꯣꯁꯦ ꯌꯦꯡꯉꯨꯀꯣ ꯁꯤ ꯐꯣꯇꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯦꯟ ꯒ꯭ꯔꯦꯅꯦꯠ ꯂꯣꯛꯁꯤꯅ ꯇꯧꯔꯤꯁꯦ ꯍꯦꯟ ꯒ꯭ꯔꯦꯅꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯀꯛ ꯍꯛꯄ ꯍꯦꯟ ꯒ꯭ꯔꯦꯅꯦꯠꯇꯣ ꯑꯗꯨꯃ ꯌꯥꯟꯁꯤꯜꯂꯦꯕꯀꯣ ꯗꯤꯛꯁ ꯕ꯭ꯔꯦꯛꯁꯤꯗ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯗꯤꯛꯁꯀꯤ ꯂꯣꯛꯇꯨꯅ ꯂꯣꯜꯂꯝꯕ ꯑꯗꯨ ꯑꯩꯁꯨ ꯍꯦꯟ ꯒ꯭ꯔꯦꯅꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯝꯃꯗꯤ ꯒꯥꯔꯤ ꯍꯨꯔꯥꯜꯂꯤ ꯃꯤꯉꯩꯗꯣ ꯁꯤꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯁꯤ ꯐꯣꯇꯣꯁꯦ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣꯒꯤ ꯂꯣꯏꯔꯛꯄꯗꯁꯨ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯁꯤꯗ ꯏꯁꯀ꯭ꯔꯤꯟꯒꯤ ꯅꯥꯀꯟꯗꯁꯨ ꯐꯣꯇꯣꯁꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯍꯟꯖꯔꯛꯀꯦꯀꯣ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯃꯁꯤ ꯐꯣꯇꯣꯁꯤ ꯎꯔꯨꯕꯗꯒꯤ ꯑꯩ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯃꯦꯒꯤ ꯗꯦꯠ 15, 2019 ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯣ ꯈꯨꯗꯛꯇ ꯊꯤꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯏ ꯏꯝꯐꯥꯜ ꯊꯅꯥꯗ ꯆꯪꯉꯒ FIR ꯆꯤꯡꯕ ꯄꯥꯜꯂꯤ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯂꯥꯛꯑꯣꯅ ꯅꯨꯡꯗꯥꯡ ꯑꯣꯏꯕꯗꯨꯗꯀꯣ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯂꯥꯛꯑꯣꯅ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯑꯃꯨꯛ ꯆꯠꯂꯦ FIR ꯑꯃ ꯇꯧꯋꯦ ꯑꯗꯨꯅ ꯒꯥꯔꯤꯁꯨ ꯃꯥꯡꯕ FIRꯁꯨ ꯆꯟꯕ ꯒꯥꯔꯤꯁꯨ ꯐꯪꯗꯕ FIRꯒꯤ ꯄꯩꯁꯥꯁꯨ ꯇꯤꯡꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯟꯈꯤ ꯄꯣꯠꯁꯦ ꯐꯪꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯪꯒ ꯄꯪꯒꯁꯨ ꯏꯔꯩ ꯂꯩꯇꯕ ꯑꯗꯨꯒ ꯊꯤꯕ ꯈꯣꯠꯄꯗꯨꯁꯨ ꯀꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯑꯗꯨ ꯒꯥꯔꯤ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩ ꯒꯥꯔꯤꯁꯤ ꯃꯥꯡꯉꯦ ꯇꯧꯕꯗꯒꯤ ꯏꯃꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯁꯤꯁꯤꯅꯁꯨ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯅꯁꯨ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯃꯔꯨꯞ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 50,000 ꯇꯥꯕ ꯃꯔꯨꯞ ꯑꯃ ꯐꯥꯎꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤ ꯑꯃꯨꯛ ꯇꯧꯔꯒ ꯏꯃꯥꯟꯅꯕꯅ ꯍꯥꯞꯄꯛꯄ ꯑꯣꯖꯥꯅ ꯍꯥꯞꯄꯛꯄ ꯄꯩꯁꯥꯗꯣ ꯇꯧꯔꯒ ꯑꯃꯨꯛ ꯒꯥꯔꯤ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯜꯁꯔꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯗ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯃꯨꯛ ꯃꯃꯥꯡꯗ ꯃꯥꯡꯈꯤꯁꯤꯅ ꯃꯅꯤꯡꯒꯤ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯄꯥꯟꯗꯦ ꯃꯃꯥꯡꯈꯛ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯄꯥꯟꯕ ꯑꯗꯨꯒ ꯃꯅꯤꯡ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯄꯥꯟꯗꯕ ꯄꯜꯁꯔꯗꯨꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯂꯩꯔꯤꯁꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯄꯨꯂꯞ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯄꯥꯟꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯊꯧꯔꯤ ꯑꯗꯨ ꯑꯩ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞꯇꯒꯤꯗꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯄꯗꯤ ꯑꯩ ꯒꯥꯔꯤꯁꯦ ꯊꯝꯕ ꯀꯥꯟꯗ ꯑꯩ ꯐꯖꯅ ꯊꯝꯃꯝꯕꯁꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯨꯟꯇꯣꯛꯑꯒ ꯊꯅꯝꯕꯒꯁꯦ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯐꯥꯎꯋꯦ ꯒꯥꯔꯤ ꯃꯥꯡꯉ ꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯣꯏ ꯈꯪꯒꯅꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯊꯅꯝꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯋꯥꯏꯈꯨꯁꯦ ꯑꯆꯧꯕꯁꯦ ꯑꯃ ꯂꯣꯜꯂꯦ ꯑꯗꯨꯃꯅꯤꯡꯗꯁꯨ ꯋꯥꯏꯈꯨ ꯑꯆꯧꯕ ꯑꯃ ꯂꯣꯟꯕ ꯁꯣ 3ꯒ ꯂꯣꯜꯂꯦ ꯑꯩꯅ ꯊꯅꯝꯃꯗꯤ ꯋꯥꯏꯈꯨ ꯑꯆꯧꯕ ꯂꯣꯜꯂ ꯊꯅꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯎꯔꯨꯝ ꯈꯔ ꯂꯥꯡꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯕꯦꯒꯁꯤꯗ ꯂꯣꯏ ꯆꯟꯕꯅꯤ ꯁꯤꯅ ꯒꯤꯌꯥꯁ ꯂꯩꯔꯦ ꯖꯦ ꯂꯣꯡ ꯆꯤꯡꯊꯣꯛꯄꯁꯤꯗ ꯁꯤꯗ ꯃꯔꯣꯏꯒ ꯇꯤꯜꯍꯧꯒ ꯑꯩꯅ ꯈꯔ ꯄꯨꯔꯛꯄ ꯃꯔꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯃꯔꯣꯏꯅꯤ ꯑꯁ ꯊꯥꯎ ꯂꯥꯛꯑꯦ ꯒꯤꯌꯥꯁ ꯕꯔꯅꯔ ꯂꯥꯛꯑꯦ ꯂꯧꯊꯣꯔꯛꯏ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯈꯥꯡ ꯂꯥꯛꯑꯦ ꯑꯁ ꯒꯤꯂꯥꯁ ꯂꯥꯛꯑꯦ ꯑꯗꯨꯒ ꯒꯤꯂꯥꯁ ꯃꯅꯨꯡꯗ ꯌꯦꯔꯨꯝ ꯈꯔ ꯌꯥꯎꯕ ꯁꯤꯅ ꯑꯐꯨꯠꯄꯅꯦ ꯁꯤꯅ ꯐꯨꯠꯇ꯭ꯔꯤꯕ ꯃꯔꯨꯝꯅꯤ ꯑꯁ ꯁꯤꯅ ꯑꯣꯠꯁꯀ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯆꯦꯅ ꯂꯩꯔꯛꯄꯅꯤ ꯁꯤꯒ ꯑꯗꯨ ꯂꯤꯛꯂꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤꯒꯤ ꯂꯤꯛꯂꯤꯅꯤ ꯃꯊꯪꯗ ꯁꯪꯒꯣꯝ ꯂꯥꯛꯑꯦ ꯁꯤꯁꯨ ꯀꯣꯐꯤꯒꯤ ꯂꯤꯛꯂꯤꯅꯤ ꯃꯊꯪꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯁꯥꯕ ꯂꯥꯛꯑꯦ ꯑꯃ ꯋꯥꯠꯂꯤ ꯃꯦꯒꯤ ꯑꯃꯇꯪ ꯂꯥꯛꯑꯦ ꯊꯝꯃꯦ ꯁꯤ ꯈꯥꯡ ꯑꯃꯁꯨ ꯋꯥꯠꯂꯤ ꯆꯥꯃꯁ ꯂꯥꯛꯑꯦ ꯅꯍꯥꯟ ꯄꯥꯊꯈꯤꯕ ꯈꯣꯠꯊꯈꯤꯕꯁꯦ ꯃꯁꯤ ꯁꯣꯏ ꯆꯥꯊꯠꯂꯛꯀꯅꯤꯅ ꯁꯤ ꯐꯦꯡꯗꯣꯛꯀꯗꯕꯅꯤꯅ ꯑꯩꯅ ꯐꯦꯡꯗ꯭ꯔꯦꯅꯦ ꯁꯤ ꯑꯗꯨꯒ ꯊꯥꯡ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯣꯔꯦꯟ ꯑꯝꯇ ꯐꯦꯡꯗꯣꯛꯀꯦ ꯁ꯭ꯋꯥꯏꯒꯁꯦ ꯑꯁ ꯌꯥꯝ ꯃꯣꯠꯁꯜꯂꯦ ꯄꯥꯊꯈꯤꯕꯩꯅꯤꯅꯦ ꯁꯤꯗ ꯊꯝꯃꯦ ꯄꯥꯟꯁꯤꯟꯕꯒꯁꯦ ꯍꯥꯟꯅꯗꯤ ꯍꯩꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯩꯈ꯭ꯔꯦ ꯐꯖꯅ ꯍꯩꯈ꯭ꯔꯦ ꯑꯩꯗꯤ ꯊꯨꯝ ꯄꯨꯔꯛꯇꯦ ꯊꯨꯝ ꯆꯥꯗꯕꯒꯤ ꯊꯨꯝ ꯑꯝꯇ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯊꯨꯝꯒ ꯆꯤꯅꯤꯒꯁꯦ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯄꯣꯠꯁꯦ ꯑꯝꯇ ꯀꯥꯟꯅꯗꯦ ꯇꯤꯜꯍꯧꯁꯤꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯏꯗ ꯅꯨꯡꯁꯤꯠ ꯂꯣꯏ ꯆꯪꯉꯦ ꯑꯀꯟꯕ ꯂꯣꯏ ꯌꯥꯎꯔꯦꯕ ꯂꯣꯏꯔꯦꯅꯦ ꯁꯤ ꯀꯣꯛꯄ ꯂꯣꯏꯔꯦꯅꯦ ꯁꯦ ꯑꯗꯩꯗꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯀꯦꯁꯟꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯐꯨꯔꯤꯠꯀꯤ ꯃꯅꯨꯡꯗꯒ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯄ ꯍꯧꯖꯤꯛꯁꯦ
ꯆꯤꯡꯒꯨꯝꯕ ꯂꯝꯍꯥꯡꯒꯨꯝꯕ ꯑꯁꯪ ꯑꯃꯥꯟ ꯌꯥꯝ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯔꯕꯅꯤ ꯑꯗꯒꯤ ꯂꯥꯁ ꯑꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯁꯤꯒꯤ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯔꯛꯄ ꯌꯥꯝ ꯃꯣꯠꯇ꯭ꯔꯦꯗ ꯑꯩ ꯆꯥꯝꯗꯕꯤ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯇꯧꯔꯤꯁꯦ ꯀꯥꯏꯗꯩ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯏꯁꯤꯡ ꯆꯥꯝꯗꯣꯏꯅꯤ ꯄꯠ ꯄꯠ ꯍꯦꯛꯇ ꯊꯠꯄꯁꯦ ꯁꯤ ꯂꯣꯏꯔꯦ ꯃꯔꯣꯏ ꯁꯦꯝꯕ ꯂꯣꯏꯔꯦ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯃꯩꯒꯁꯨ ꯎꯕꯖꯥꯠ ꯅꯠꯇꯦꯗ ꯁꯤꯁꯦ ꯊꯥꯎ ꯍꯩꯖꯤꯜꯂꯦ ꯌꯦꯔꯨꯝ ꯑꯃꯒꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯝꯖꯤꯟꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯈꯛ ꯐꯨꯠꯂꯒ ꯄꯨꯔꯛꯄ ꯌꯦꯔꯨꯝꯁꯤꯁꯨ ꯈꯣꯛꯆꯤꯟꯕ ꯊꯥꯎ ꯁꯥ ꯉꯥꯏꯔꯤꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯏꯃꯥꯡ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯛꯄꯅꯤꯗ ꯁꯤꯁꯤꯃ ꯁꯤꯗ ꯊꯝꯈꯤꯒꯦ ꯍꯣꯏꯅꯦ ꯑꯩꯁꯦ ꯈꯥꯕꯩ ꯑꯃꯨꯛ ꯋꯥꯠꯂꯤꯅꯦ ꯍꯣꯔꯦꯟ ꯁꯤ ꯁꯪꯒꯣꯝ ꯑꯣꯠꯄ ꯌꯥꯔꯔꯣꯏꯅꯦ ꯈꯥꯕꯩ ꯑꯃꯨꯛ ꯋꯥꯠꯂꯤꯅꯦ ꯑꯩꯁꯦ ꯁꯤ ꯊꯥꯎ ꯇꯧꯔꯗꯤ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯑꯣꯠꯄꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯆꯩ ꯑꯃ ꯍꯦꯛꯇ ꯊꯦꯛꯑ ꯂꯣꯏꯔꯦꯗ ꯀꯩꯗꯧꯕꯩ ꯋꯥꯖꯔꯨꯅꯤ ꯆꯩ ꯑꯃ ꯍꯦꯛꯇ ꯊꯦꯛꯑꯦ ꯁꯤ ꯀꯩꯅꯣꯅꯦ ꯂꯥꯏꯕꯨꯡꯉꯧ ꯍꯧꯖꯤꯛ ꯀꯥꯏꯗ ꯊꯝꯗꯣꯏꯕꯗꯤ ꯌꯦꯔꯨꯝ ꯃꯀꯨꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯪꯊꯣꯛꯀꯦ ꯌꯦꯔꯨꯝ ꯍꯥꯐꯝꯒꯤ ꯂꯥ ꯑꯝꯇ ꯍꯦꯛꯈꯤꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯉꯥꯛꯇꯪ ꯀꯥꯔꯝꯒꯅꯨꯀꯣ ꯂꯥꯁꯦ ꯂꯥ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯊꯝꯃꯗꯧꯅꯤꯀꯣ ꯍꯥꯠ ꯑꯣꯏꯅ ꯑꯝꯇ ꯑꯣꯟꯈꯤꯁꯦ ꯑꯣꯜꯂꯔꯣꯏꯗ ꯌꯥꯔꯦ ꯁꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯔꯒꯦ ꯊꯝꯃꯦ ꯇꯥꯅ ꯊꯝꯈ꯭ꯔꯦ ꯁꯤꯁꯦ ꯊꯥꯎ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯒꯤꯒꯤꯗꯤ ꯊꯥꯎ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯁꯤꯒꯤ ꯃꯁꯥꯂꯥꯁꯦ ꯍꯥꯞꯄ ꯌꯥꯗꯦ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯕꯅꯦ ꯑꯗꯣ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯥ ꯌꯦꯡꯉꯒꯦ ꯉꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯔꯛꯀꯅꯨ ꯍꯦ ꯇꯥꯗꯅꯕ ꯍꯦꯛ ꯊꯨꯒꯥꯏꯔ ꯂꯣꯏꯔꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯤꯒꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯦ ꯁꯤꯗ ꯊꯝꯈ꯭ꯔꯒꯦꯀꯣ ꯁꯤꯒꯤ ꯌꯦꯔꯨꯝ ꯑꯍꯧꯕꯁꯤꯗ ꯑꯩꯒꯤ ꯒꯤꯂꯥꯁꯁꯤꯗ ꯌꯥꯅꯤ ꯁꯥꯕꯅꯤꯅ ꯍꯧꯕ ꯂꯣꯏꯔꯦ ꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯀꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯕꯅꯤꯅ ꯀꯞꯀꯗꯤ ꯂꯣꯏ ꯁꯥꯏꯅꯤ ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯝꯗꯕ ꯃꯥꯟꯕ ꯋꯥꯅꯤ ꯑꯌꯨꯛꯇꯗꯤ ꯌꯥꯝꯃꯦꯍꯦ ꯃꯦꯒꯤꯐꯧꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯥꯟꯅꯔꯛꯇ꯭ꯔꯦꯅꯦ ꯊꯨꯝꯁꯨ ꯆꯤꯅꯤꯁꯨ ꯃꯆꯦꯠ ꯑꯃ ꯊꯥꯛꯇꯕꯤ ꯉꯥꯛꯇꯅꯤꯀꯣ ꯑꯩꯒꯤꯁꯦ ꯃꯦꯒꯤꯗꯤ ꯉꯁꯥꯏ ꯑꯗꯨꯝ ꯌꯥꯛꯑ ꯂꯩꯔꯝꯃꯦ ꯀꯩ ꯍꯥꯞꯈꯤꯕꯩꯅꯣ ꯈꯪꯗꯦ ꯃꯥꯏ ꯃꯁꯥꯂꯥꯗꯨꯗ ꯑꯗꯨꯝ ꯊꯨꯝ ꯁꯔꯨꯛ ꯌꯥꯎꯖꯔꯕꯖꯥꯠꯅꯤꯗ ꯑꯗꯨꯅꯅꯤꯗ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯃꯨꯛ ꯆꯣꯡꯊꯣꯛ ꯂꯩꯔꯝꯃꯦ ꯄꯥꯝꯃꯨꯏ ꯆꯥꯁꯟꯒꯦ
ꯑꯗꯣ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯁꯦ ꯇꯥꯍꯟꯕ ꯌꯥꯗꯦ ꯄ꯭ꯂꯥꯁꯇꯤꯛꯇꯤ ꯑꯗꯣ ꯑꯇꯩꯗꯤ ꯂꯣꯏ ꯇꯥꯍꯜꯂꯝꯕ ꯌꯥꯏ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯉꯩꯁꯦ ꯑꯩꯒꯤ ꯕꯦꯛꯇ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯦꯛꯁꯤꯗ ꯍꯥꯞꯆꯤꯟꯕ ꯕꯦꯛꯁꯤꯗ ꯒꯤꯠ ꯍꯦꯛꯇ ꯅꯝꯁꯤꯟꯕꯅꯤ